Punsi nangi ichelsida tauthari awaba nungaiba kappa nokpa kayana kausing oiduna chenthari bani punsi gi poloi oiriba ipaktu da itinri fau ichel gi torei khudingda amuksu lirari thamoi kaiba wari kaya amuksu hidin amadana tamgani pukning na penjekhiba thamoi gi paudam kaya su sen gi sen yekna mamai ani panbagum miyoi bagi punsi su awa nungai anina sur oiduna kongle punsi isai gibina numidang gi matamni pungsu khara khajik thengjilaklei pratap tu churup mache ama chingladuna aram chokri aduda nga thaduna phamli churup to amuktang sangna chinglaga maikhudu ahangbada kamthorakli miyoi pumnamak tumna himna khre khanglabada magi phondu puthoktuna Bobby da call tawi. Bobby su call do receive sa tawrakpani. Pratap khonjal khara lumna hairei. Nang mathakta muta karo. Wadu khak hairaga phone du sat kai. Bobby su minute phade yaurabana hali. Bobby Pratap da sat haijarei. Kari takpigadaw sir. Pratap magi thaklamli ba churup do Churup mathi thadariba likligi tray to the namsiladuna muthali. Aduga tapna Bobby da onchinduna sor ama hontaraduna hairei. Atay na te Bobby. Nangonda aina thabak ahum khak tangay phadana nahakna pangthoklaba sinake. Mase soidana mag nangna tawgodabane. Amade may bagtabsu yaroy ko. Bobby Pratap ki right hand oiduna matam kuinagi mamangdagi Pratap ki thabak thauram kaya aphaba natraga phattaba thabak haiba mathidana pangthoktuna lakliba miyoi amani ngasi su magi sar ki tawtharakliba yathangsing adu karino haiduna hangjarei sir amukoi thokpidrabasu hekta haibiu ai soidana pangthokjage aigi thawaisi thadoklabasu sar gi yathangdudi ikokthok hapjare Pratap Bobby ki pakhumda peladuna makha tarai Bobby aigi di khwaidagi luba wa ama tanarakpa matamda nang natana kanasu laiti atai nate aina nangonda sinagadriba wase haujikti aigi sa sinthoi tholakduna aigi nakta leirabanina ahanba oina nangna tawdaba thabakse minai macha ama aikhoi gi godown gi aronba kada thamlibado ngasidagi Aikogi workers singse leifam oiriba mi leinadaba amanba building tuda ngasi nungdang simak buduna thamluro mabu senanaba masa mau phaba gartara suloina kho aina hairibase ataigi nate aigi ta sinthoibana mahakbu kanano karino haina hanglaklaga ai kompham lero aduna aigi chana khangdringai thunamak nahakna minai machala leibase thindoklugadabane Bobby du Pratap ki wadu tabada mangak nomladuna khamjarei soidanam pangthokjage sir makha tabiyo Pratap handakti yam hainadaba minok ama nokladuna hairei aduga mathangi lemhauriba thabak ani asine khwaidagi luribasi Bobby sat khamlei hekta haibiyo sir Pratap makha tarei aikhoi gi sinthoibana chahi kunipan hek subaga mahakna claim tawgodriba mapana thamlamba yamlaba property singa dugi maroina document singa da kanada leibano haiba ngasi phawa mafam khangtri aduna masida hairiba chesang asi pairam gani khaliba miyoi marile makhoi sing tudi lawyer ahom Nokoljan Ranbi Kanta aduga Dr. Deren makhoi singse aigi leikhidaba iyamba Sanahagda khwaidagi hena naksinaba close oina loinaramba miyoshingni makhoigi marakta amana natraga amana hairiba aikhoi ta chawna ichagi damak thamlamba property documents ado paiduna leire masigi khongol ado nahakna soidana ligadabani Bobby sat khamlai sir moina pairamlabasu sir amadi sir sinthoibada soidan sinarakani khali matam chap charabanina Maramdi makhoi pomnamak sinthoiba buluna tawba miyoi ngaktana haiba khangje Pratap saurak khumlai Oh Bobby makhoi maribu
Kanana phai hairibano. Makoi marini. Khwaidagi phattaba miyoi oiribase. Makoina lanthom singsigi che sang singado. Haini singna lotkre. Nangna masi soidana thigat kadabani. Tangai phadrabadi mi hatpage yabasu aina piri nangonda. Bobby do confidence laina khomlai. Ai soidana pangthokjagi sir. Ado ahum suba phamadasu sir ningonda takpiro. Handakti Pratap haifet mit usinduna noklaga magi purit khaldagi nupi amagi photo Bobby da piduna hairi. Sigi nupi say nahakna koi thi gadabane. Mahakbu hek thengnaba mafamda nahakna mahakbu hingna natraga sina aigi phamda sina gadabane. Bobby photo du tapna lauraga amuktang yenglai. Adubu photo du hek ubada Bobby punga ngakre. Wa makhatagi hek tawrakpada Pratap magi makhutu machin balda thamlaga Bobby da yengduna ingit tawrai. Pratap ki tawrakliba ingit aduda Bobby do wa makhadi taraktre. Adubu Bobby ki mataw aduda Pratap tu tapna hairai. Wase wa lawba yaba wana tine Bobby. Aini piriba photo duda yauriba nupidune memcha haibado. Thaina dagi aikhoigi yumda thabak inkang sudana matam kuina leiramlaba nupini. Aikhoi tachau hoi itei ma hoina luna tawjaba nupini. Tachau amadi itei mana mai chakpagi thodo duda leikhidrabada nupidu su adum hankrabani. Nangsu angang oina yumsida aiga leiraklabani. Nangsu khangliba ngaktane. Bobby tapna khomlai. Aisu khangi sir. Aina mama yaina kaujaba miyoini. Aibusu yamluna tawbirami. Karigino sarna napi sibu hanaba yathang bibiriba sibo. Pratap to haifet noktuna hairi. Haujik wahang hangbagi matam na de Bobby. Aina panglo hairiba thabak siga nahakna soiduna pangluraga lore. Maram leibagini aina hairibasi. Hayeng mangnate. Haujiktagi hauna memchabu thirunaba angangsingda photo se piduna thakho. Asi hairamlaga Pratap to kumkri. Bobby sungai hak wakhal khallaga tapna tumthakre. Matam nangi khongchate kanana supharuba yaba nate. Chatkiba matam kaidawnungda halakte. Memcha do machanupi langlin ka loinana khurai gi baragi yumduda leirakpado hapta muk pharakle. Langlin di numittuda thengnakiba doctor ahen thoibagi saktam ado adumak ningsingduna leire. Numittuda mamagi dabak hidak leibiramduna mating pangkibadu amuktang dilaman adu singdoke khaladuna mabukningda asum khanjai. Ahena piramba visiting card adu yengladuna matom tandokjai. Ahen thoiba waikhom pangai basti. As aibu hekta chalura shirane. Nate aibu chatke chaluraga magi paisa do adum singtoklamlaga halakla shirane. Hoida kaidoge Migi maran tolaga leidu saro singtolobana hena parida. Ai hekta chalurage asuk nang pasibo. Salan chidai pangagi okto ma hekta pharaga chakhrage. Aduga pangai yauraga hekta hanglage. Doctor nina soidana de khanglamgani. Asi khanduna langlendu mapi marol sesilaga thoraklaga salan thongi thongna kan aduda leplaga okto lakpa ngaiduna leiri. Asomdana sinthoibadu mayumdagi karino khara Mapabung Pratap ka ngangna saknaraga khara ningai sangdana duna sauduna thorakpani. Mahakti tasengna makuk adu puba ngamdrabani. Ngasidu Mapabung Pratapna asengba wari wakhong abumba mangonda khanganduna libani. Mahaki hekpokpa mama mapa animak cotton industry mai chakpa aduda leikhidra haiba wa asi phongdokpani. Mapabunggi wadu tabada sinthoiba magi makok adu pungaw ngawkrabani. Tasengna mahaki makokta Mapabung Pratapna mangonda liriba wari adugi langla langjin oiba yaba memory amata yaude. Mahak ek ningsingliba se mahakna hospital da gyan laktuna mamit panglakkiba mikop aduni. Mahakna hek gyan laktuna mikop thorakpa mikop aduda mahakki koktuda kanabusu ningsingba made khangba ngamba made masana masabu kanano haiba phau khangjakhidrabani. Mahak matau karamna hospital aduda leiramlibano haiba phauba ningsingdrabani.
Mahakna gyan lakhiba mikup aduda mahakna ihan hana ukhiba miyoi adu atay kanasu nate Pratapni. Pratap ado Sinthoibana kanano haibasu ningsingba ngamlamde. Pratapna Sinthoibagi mafamda haikhiba wahaini. Ibunga Sinthoiba, nangna thokiba chawrba khudongthiba accident adudai aibu kaurabra. Nangse aigi hek pokchaba ichane. Aisi nangi papa ne. Sinthoibado Pratap ki wahi aduda pungangakladuna hairei. Ai nang kanano haiba khangdi. Kare nang bo iki papa ne haiba. Adudi papa nachana papa bo masak khangdribasibu karigino. Aduga aigi ming Sinthoiba kawe haibasu ngasida aujita khangi. Aisi karigino. Makeup sida uriba khangliba sinataba aigi koksida memory amata yaudribasibu. Pratapna Sinthoibagi makokta nongsina nanbiduna hairei. Boy, nangse aigi hek pokchabai chane. Nangse achauba khudongthiba thodok accident ama thokre. Madugi thodok tudai nangi memory pumnamak mangkhibani. Adubu ngasidai haujiktagi khanglo. Aise nangi papa ne. Angonda papa kawo. Asumna wahi adu hairaduna Pratapna Sinthoibada mapani haiduna saktakhibani. Sinthoibasu wafam apungba thajaduna Pratapu mahakpu hek pokpiba mapani haina khanjaki. Ratanabusu mahakki hek pokchabi mamani haina khanjaki. Adubu mahakna phana ningsingnaba hotnarabasu magi mangkraba wakal adudi hanjinba ngamkhidri. Asuk kuiba matamse Sinthoibana Pratap amadi Ratanabu mama mapamangni khanduna laklaga ngasidi mahak ase makhoigi macha nate. Magi asengba mama mapa anide cotton industry mai chakpagi thodok aduda sikre haiduna tamlakpa mikopta mahakki thamoidu machi takhibani. Mahakki matam chuppagi oina mangkraba kaukraba mahakki punchi wari matik amagi waridu ningsingnaba hotnaba upai leitre. Pratapna mahakpu yeknaba yamna lei haiduna mapanda mamaga loinana thamduna lairik tamhalakpana mahakki khangna chanaba miyoi amata Manipurda leitabagumlei. Sinthoiba magi ngauraba koktu puduna kardo asum kanna thauduna lakpani. Mahakna wakhalgi ipakta tauringai magi kargi speedu control tawba ngamkhidrei. Adubu mikupta gyan lakpada mahakki karna lambi matai dileptuna leijabi nupi macha amada sokture haiba khanglakladuna khulai magi kardo mamai kakpada laibak thiduna electric post amada thamjinkhre. Sinthoiba sathina sokle manak anakpada leiramba miyamsingna Sinthoibadu hospital da pukhatpirakle. Sinthoibana thomge tawkiba nupi machadu Langlen-ni. Langlen su thokliba thodok adu mangumna mamangmakta da thokrabani. Mahaksu yamna pakhatchaduna mahakna mang tharagani Sinthoibabu hospital pukhalakkhibadu. Hospital yaurabada Sinthoibagi kana mata hospital da laktrabada Langlen koi chinchin-duna hotnari. Hospital duda leiramba doctor na Sinthoibagi phone amade wallet adu operation theater da insintringaida Langlen da sinarambani. Haujikti Sinthoibagi sathina makokta sokhiba adugi operation haukrabani. Langlen di onthokpa haibadu oire. Mahakna masak masak khangdaba miyoi amagi mating ni panglibasi. Mayumdasu mama khaktani lehauribasi. Mahak makoklu sarabani. Adubu asokpa nupadugi mi amatang laknabadi khanduna ngaiduna leibani. Asumna ngaihak leiraba matungda Langlen na paisiliba phone aduda pop haina thaba number amada call tawraklami. Madu ubada Langlen du tapna phone du receive tawjai. Adum khanglei wai ama ani sanabada tawrakliba miyoi du sokliba nupa sigi mapani haibadu. Asumna thokriba thodok adugi pau apumba loina Langlen na tamli. Chumi phone tawrakliba miyoi du Pratapni. Macha Sinthoibadu warangna thokke haiduna phone tawraktuna thirakpani. Adubu machagi accident thokpagi pausu hektabada pakhat khraduna hospital lomda Prataptu magi nupi Ratanaga loinana lakli. Asumna noksitki mang thaduna lakpana hospital yauraduna machana operation tawbagi insinkriba room ki thongjin aduda letuna pakhatna leirei. Langlen su wari watai tawduna sakhang mai khangnare. Ngasai makai wakal ushiludabani.
Sinthoi Langlin Pukalakliba Hospital adu Ahenthoibana Dr. Oiduna Leiba Hospital aduni. Ahen di Langlin Bohana Kangduna Leibanina Langlin Oti ki mapanda liptuna leibadu mahagna duty lakpa mapa thoktuna hek urure. Ahen na tapna janglagtuna sat hanglai. Langlet kanana ba yauge sida leiramliba sibo. Langlen di ahen du mapam asida thabak pui khangkrabasu wakal oshiludabanina ningsingludri. Haujikta ahen na kaurakpaduda gyan lakladuna komai. Emma Doctor Aidi doctor sida pui haiba pungkaw e kauthore. Aigi nati to sida lebliba uncle se asigi machanupa lambide accident thoktuna aina pokacharambane. Tasengna ahenda Pratap ta haifet yenglubada adum khangle Pratap ni haiba. Aduga Pratap ki machani hairabanina sinthoiba oigani haibasu mahaki pukningda chingnare. Pratap na di ahen se Dr. Dhiren ki machani haiba khangba natri. Langlenda yengtuna haire. Adudi langle Pesan ki family la abanina nang suana batoro. Matam si thengchilakle. Natraga ai thilura rangba. Ahen ki wadu tabada Langlin du nokladuna khamlai. Yarni doctor. Tasing basu aidi doctor ki nakta chatke haiduna tholokpane ngasi se. Adubu uncle si ki isa ki accident do ek thainarure. Ahen Langlin hairi baduda pakhalap hanglai. Nate Langlet kanana ba yauge. Aigi nakta nangna lakpane hairibadubo natraga imado masaga ngamdabro. Langlen dum khamlai kanamta na bainati doctor da kaino masum pithoke haiduna yunglom doina chalaga thirurage khalubani. Pratap amadi Ratana du pura mi mong amani sinthoi babu accident thokpage mathwai hingna ba haiduna hospital tamna machabu pukhalakliba Langlenda thakat wahi amata hek haide. Ahenda onchinduna Pratap tu sak kaglap haire. Ibunga som doctor oirabadi kaino ni aigi chado soidanaba amta tausi. Aina haise atai nate. Aigi chada jeksina senarabadi aina noi hospital sida sen thada bibi yaitana. Hai noi ma'am amuk hono ko. Aigi chado hek soi ngamlaba. Noi gi hospital se muthat pir haibase kauganu ko jeksilu. Nang thorakliba waduna ahendu Pinglauna Sogatkri. Adubu wangang badu manaba taladuna tapna khamlai. Hoi haiba wadu tabada Pratap sat saugalai. Hai doctor macha hoi edi karino nangi sengonda sakkakliba haibadura ha. Aigi wabo thaoiduna khumliba karigino tawjegi haigadaba khangbra. Ahendu sauna Pratap ki makhutu kanthali aduga khajik inthoi. Madu ubada Pratap ki bodyguard mayam changsilaktuna ahenda omsilai. Khudak aduda Dr. Dhiren du kadom daino khangkau kaurai. Hipagi ahen Dhiren kaurakliba mai kaidomda mayam du punna onchilai. Pratap tu Dhiren budi hana masak khangbani. Mayam basana halga dinaramba miyoini haiba khangladuna nokladuna magi bodyguard chingdu maning hankinaba ingit taurai. Aduga Dhiren da onchilaga noktuna kaurai. Tamu Dhiren ukidaba kuirida kadom daino itha thajatana. Dhiren du nokladuna khamlai. Pratap babu nayambase aigi chabu amukta unaramge arubawa amatang sinaramge haiduna ichagi manakta changlakpani. Adu aigi chabudi Pratap babu ki khongloi singsina phubige tawbiramledana. Wadu tabada Pratap du nokladuna sat khamai. Doctor nupa macha se tamogi icha oireko. Hera phuge tawbanatida sum tawbani. Aigi cha sinthoi sokpadagi operation theater da insankre. Maduda Dr. Ibongo sida kitang thawai yauna yengbinaba aina haijarambani. Tamona lana ubiri. Langlin su ngasai makai wa amata hairaktabaduda khoidawdu khangsau saurai. Wa yam khangdaba miyoi ni khangladuna sat hairei. Uncle hoi auntie hoi lakpirabanina ai amuk chacharage. Wadu tabada Pratap tu ikaw kauksinaba saduna Langlin da hairei. Ibe mana aigi chabu doctor da pukhatpibudo lupa kaya loikra. Ase yamdi lising yangkai se nang achapo chause. Ase wadu hairaga Pratap magi wallet tagi paisa lauthokduna pirei. Paisa do ubada Langlin de saubana loikre. Magi maching arangbidu lakladuna paisa do tapna lauraga manak anakpa duda lairiba dustbin da sat hapchilamlaga
paina amuktang yenglamnaga chatkhre. Ahen sulang lena chatkhriba maike adumda matung inaduna adum chatkre. Pratap to lang lena tawramliba mawong aduda saunninglabani. Adubu Dr. Dhiren leiriba aduda khangjingjaduna leire. Wa makha tapna tarai. Tamo Dhiren, aidi ibungo doctor do tamogi ichani sengna khangdabani. Khangdreda haujikan angang singse thakha mathong khangdre onthongna usit khidre. Dhiren du nokladuna sat hairei. Pratap babu, maitai khogi chanabi phajabani. Ithak thongbada thaksirol ikha thabada khasirol haidana phajana semduna thamkhrabani. Mase ahanna hekta chumgani haiba leite. Haidi angang na lalagadi thaksirol yaudi khangde hekta haiduni. Ahalna su nahasingda khasi haibase kairabadi thaksirol su kairakpa mahausani. Ado Pratap ki ichanupa sinthoi thuna phaba oirasanu. Ichado karisu tawdaba soidangamdaba oirasanu. Phare ai amuk chachakhrage. Ngahak leibi hokoko Pratap babu. Asi wadu hairaga Dr. Dhiren du chatkre. Pratap so lakchana nganglamliba Dr. Dhiren gi waduda sauduna lehawi. Asumna nongnini haujinkre. Sinthoi basu yam soklamdraduna naba du khara phare. Mama ibe maratanana majabu seba tawiri. Sinthoi batapna mama da hanglai. Ima, aibu kanana hospital da pukhalambano.